Yan hanamagda mangan media bu yengbiriba nungsijaraba ichninau sing Kristagi mingda ipa ipal ima ipel ichninau irika irisa punama Prabhu Yesu Kristagi mingda mangan media i host ojariba Nobo Kumar Kaisam na mayam punama pu khurumjari ngasigi ni midang su yam tangba Manipurgi Nahasinggi laktagi Gopen mayang lambam Hozi Kalbari Ministry Tauduna, West Bengal, the Ibu Market Tabak Subiriba, Yana Noriba, the Inkalakliba, Ibu Mahakna, the Sena Palm, Naha, my Queen Sinidangas, the Fox Kadori, Maki Wapaogi City, Jesu Christana, Nungshibagi Matangda, Tambiba Haiba, Wapaogi, Tambigani, Maramadana, Nasigin Midangi, Wapaos, the Pigadoriba, Ikai Kumnabamatic Charaba, a quick Nungshijaraba, Gopen Mayalamada, Matam Sinazare, Matam Novishi. Anu Muktada Ishur Winning at Tantagale, Sigum Asava Matam, Imonda Ishur na Piba Sigidamak, Aduga Mangan Media Sigi Host or Biriba, Ozanobo, Amadi, or Samuel Busu, Shorgiming the Hanging Alley and Tagache, Aduga, Fomastay Obikraba, Amadi, YouTube Kikutang the Ying Bikraba, Sinaus in Kudimapusu, and a proposition Chris the Giminda, and a Salam Pasabaduni. Ona, I want to see Piba, Adum Lava Shorgi. Or Bawahi at the topic of the Kaino Hatati, Jesu Christian and Nungshibagi Maram that Tambiba, Hypertigi Matangda, on a Master Lakoya and Nangitamuta, Equina, Shorguhay Matang Patong Minase. John chapter 3, verse 16, Mayam Nasuhi and Kanglaba, Shorguhayne. I patok sarake, Maram de Ishona Tayam Panbu, Sumna Nungsibire, Hyvedi Mahaki Amatangai Machani Padu Pivire. Madubu Mahaku Tazwa mi Kuding Namang the Duna Lomanai the Bahinga Fangana Bani. Mam is short as Tangaminase. Tagase, Tagapamatic Charaba, Grummatic Charaba, if I go on up Tagache, Provision Christa Napotagache, Probutawai Same one Apotagache. By shore Nasai Queen and Actandor of Suprabu, Naki Whitey in Zagadabase, by shore Probutawai Same one and a yaw view, as I get Chileton Probunana Sina view. I aning when I apartment with the Prabhu, Nak a jumbo hazing the by shore, Nasigi Yobi Krabam, the Yin Krabakutimaka by shore, bore from one minute of the by shore and Henview Hina, Haziki Matamase, Proposition Christa, Nakina from the Sinazay. Amen. Ona, I couldn't yin by Avsika, Hitardi, this two Christ, I couldn't Nungsiba have a sicker, and I couldn't yin by I couldn't Nungsiba Makal, I couldn't, Anihum yang by I Karkano, Hitarga, I couldn't. Shorgan Nungsibase Kaino Habatara, the Queen Agape Hay. On Icoina, Aduga Pakang Savigi Nungsibas in Icoina, Erosai, and Icoina family Nungsinaba, Sinakano Kayagate, Hightar, store side. Murmatan Kaino Hightardi, Shorgan Nungsibasina, Hanmat Icon Agape Lavasi in Minase. Shorgan Nungsibasi Karino Habataragadi, Shorgan Nungsibasi, Adum Lava Agape have the kind of unconditional love fight in this. I quite a more but we young Duna, Makin Nungsibi Vaduni. Kaino Hatadi, I quina Patabatouring a Maktada, I quina a dubum lava for occupancy the lady game up to the Mahang like Nungsibi Vaduni. I quina Masi, I quina Hazit Patukiba, I quina John chapter 3, verse 16 as they queen Ufangi. Maram de Shona time pan some Sibire hay. Shona nung Siribasi Canano, have a targeti. Time Panda like Kraba, I could mew a Sibusune, Shona equivalent Sibuse. Kaigidamakano have a targeti. A dubum lava, Shorgi hive in the Vadu the gay, I could mew even a papa taki Badu the gay, Shorgi Manata, Amona Lakpay and Ningagi the Makta, Shorgi Nusibudo, I could have linked in a labor door, Mafam mistaken Ufang. I know have a target. I do look short laptop Kibado, Ishona, Masana Pai do Sai Lore Haga, equivalent CB Maramna, Mabu Tazabado, Equida, Lomba Night of Punsedo, Timupina with the Magdani Ishona. I quit time by the lucky Base, Kagidama, equivalent Sivagidama. Ona, I quit Punsida, Ishona Yatanpi, Karamba Yatano have a target, Equini Minase, I going to zone chapter 13, verse 34-35 as Equini Minase. John chapter 13, verse 34-35 as I can go from gay Hitardi. I know I know we are Tangama Piri. Madudi Kaino Hitadi, Madudi, Nekoi Amagamaga Nungsino. Masida Shona Equida, no way at Tangama Pirimi.
ꯑꯩꯈꯣꯏꯅ Old Testament ꯒꯤ ꯃꯇꯝꯗ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯄꯤꯕꯁꯤꯡ ꯌꯥꯊꯪꯁꯤꯡ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯑꯗꯨ ꯉꯥꯛꯅ ꯍꯣꯠꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯧꯁꯤꯟꯈ꯭ꯔꯕ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯏꯅꯧꯅꯧꯕ ꯌꯥꯊꯪ ꯑꯃ ꯄꯤꯔꯤ ꯀꯔꯝꯕ ꯌꯥꯊꯪꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕꯁꯤ ꯑꯩꯈꯣꯏꯅ ꯑꯃꯒ ꯑꯃꯒ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯨꯅꯤꯇꯤ ꯑꯗꯨ ꯂꯩꯔꯣꯏ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯂꯩꯇ꯭ꯔꯕ ꯇꯥꯔꯒꯗꯤ ꯑꯃꯅ ꯑꯃꯒꯤ ꯇꯧꯕ ꯑꯌꯣꯟ ꯑꯔꯥꯟꯗꯣ ꯑꯩꯈꯣꯏꯅ ꯀꯣꯛꯄꯤꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯥꯗ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯦꯀꯦꯟ ꯄꯥꯔꯠꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯎꯕ ꯐꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯅ ꯅꯈꯣꯏꯅꯁꯨ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯧ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞꯇ ꯂꯩꯔꯤꯉꯩꯗꯨꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯅꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯄꯥꯞꯇ ꯂꯩꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯂꯩꯇꯦ ꯃꯐꯝꯁꯤꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯗꯨꯗꯤ ꯀꯅꯥꯒꯨꯝꯕꯅ ꯑꯐꯕ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯑꯩꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯅꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯑꯆꯨꯝꯕ ꯇꯧꯔꯛ ꯇꯥꯔꯗꯤ ꯑꯐꯕ ꯇꯧꯔꯛ ꯇꯥꯔꯗꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯇꯧꯔꯛ ꯇꯥꯔꯗꯤ ꯑꯩꯅ ꯃꯗꯨꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯑꯩꯈꯣꯏꯅ ꯈꯪꯗꯅ ꯇꯧꯔꯨꯕ ꯀꯌꯥꯗꯣ ꯑꯗꯨꯗꯨꯗ ꯑꯗꯨꯝ ꯅꯨꯡꯁꯤꯔꯒ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯅꯤ ꯑꯗꯨꯒꯨꯝꯂꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯑꯩꯈꯣꯏ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯀꯩꯗꯧꯕ ꯇꯥꯏ ꯍꯥꯏꯇꯥꯔꯗꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯎꯕ ꯐꯪꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ John chapter 14:15 ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯀꯔꯤ ꯎꯕ ꯐꯪꯒꯦ ꯍꯥꯏꯇꯥꯔꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯒꯤ ꯌꯥꯊꯪꯁꯤꯡ ꯑꯁꯤ ꯉꯥꯛꯎ ꯍꯥꯏ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯁꯤ ꯀꯔꯤꯝꯕ ꯌꯥꯊꯪꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯅꯨꯡꯁꯤ ꯍꯥꯏꯔꯀꯥꯟꯗ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯆꯠꯄ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯑꯔꯦꯝꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯕ ꯉꯝꯕ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯕ ꯉꯝꯕ ꯑꯃꯒ ꯑꯃꯒ ꯉꯥꯛꯄꯤ ꯍꯩꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯂꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯦ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯔꯛꯄꯗꯣ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕꯗꯣ ꯂꯩꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯕ ꯉꯝꯃꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯉꯝꯗꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯂꯥꯜꯂꯛ ꯇꯥꯔꯗꯤ ꯏꯁꯣꯔꯅ ꯍꯥꯏ ꯑꯩ ꯌꯦꯛꯅꯕꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯖꯕꯤꯌꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯑꯁꯦ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯆꯠꯄ ꯉꯝꯒꯅꯤ ꯀꯔꯝꯕ ꯌꯥꯊꯪ ꯑꯩꯈꯣꯏꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕꯗꯣ ꯑꯩꯈꯣꯏ ꯃꯔꯛꯇ ꯂꯩꯔꯛꯄ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯅꯒꯅꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯒ ꯑꯃꯒ ꯌꯥꯅꯗ꯭ꯔꯕ ꯂꯩꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯔꯅ ꯑꯃꯒ ꯑꯃꯒ ꯑꯃꯅ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯑꯃꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯆꯥꯎꯈꯠꯃꯤꯟꯅꯕ ꯏꯁꯣꯔꯗ ꯅꯣꯡꯃꯒꯤ ꯊꯋꯥꯏꯒꯤ ꯂꯝꯕꯤꯗ ꯆꯥꯎꯈꯠꯄ ꯄꯨꯟꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯏꯃꯤꯟꯅꯒꯗꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯋꯥꯏꯒꯤ ꯂꯝꯕꯤꯗ ꯁꯣꯜꯂꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯕꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯇꯥꯏ ꯍꯥꯏꯇꯥꯔꯗꯤ ꯏꯁꯣꯔ ꯅꯨꯡꯁꯤꯕ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯕꯁꯤꯡ ꯑꯁꯤꯗ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯏꯁꯣꯔ ꯈꯪꯉꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯝꯃꯛꯀꯗꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯦ ꯃꯥꯔꯛ ꯆꯦꯞꯇꯔ 12 ꯀꯤ ꯚꯔꯁ 30-31 ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦ ꯃꯥꯔꯛ ꯆꯦꯞꯇꯔ 12 ꯚꯔꯁ 30-31 ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯕꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯏꯁꯣꯔ ꯖꯦꯍꯣꯚꯥꯕꯨ ꯊꯃꯣꯏ ꯄꯨꯝꯕ ꯊꯋꯥꯏ ꯄꯨꯝꯕ ꯄꯨꯛꯅꯤꯡ ꯄꯨꯝꯕ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯄꯨꯝꯕ ꯌꯥꯎꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯍꯥꯏ ꯃꯁꯤꯅ ꯃꯔꯨꯑꯣꯏꯕ ꯌꯥꯊꯪꯅꯤ ꯍꯥꯏ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯂꯩꯖꯕ ꯑꯩꯒꯤ ꯊꯋꯥꯏ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯩꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛꯁꯦ ꯏꯁꯣꯔꯗ ꯌꯥꯎꯅ ꯑꯁꯤꯗ ꯅꯨꯡꯁꯤꯕ ꯉꯝꯃꯛꯄ ꯃꯇꯝꯗꯨꯗ ꯑꯣꯏꯒꯅꯤꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯏꯁꯣꯔꯗ ꯄꯨꯝꯅꯃꯛ ꯄꯤꯁꯜꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯕꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯄ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ
ꯏꯁꯣꯔꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯏꯁꯣꯔꯗ ꯄꯤꯁꯟꯕ ꯏꯁꯣꯔꯗ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯅ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ ꯃꯍꯥꯛꯅ ꯑꯃꯨꯕ ꯖꯥꯇꯤꯅꯤ ꯃꯍꯥꯛꯅ ꯑꯉꯧꯕ ꯖꯥꯇꯤꯅꯤ ꯃꯍꯥꯛꯅ ꯏꯅꯥꯛꯈꯨꯜꯂꯤ ꯃꯍꯥꯛꯅ ꯂꯥꯏꯔꯕꯅꯤ ꯍꯥꯏꯕꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯅ ꯈꯥꯏꯔꯣꯏ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯑꯩꯅ ꯂꯨꯞꯄ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯑꯩꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯕ ꯉꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯉꯥꯛꯄꯤ ꯍꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯣꯔꯗ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯂꯩꯔꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯃꯁꯤꯃ ꯑꯩꯈꯣꯏꯅ ꯂꯩꯃꯤꯟꯅꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯏꯁꯣꯔꯗ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯂꯩꯔꯛꯄ ꯃꯇꯝꯗꯨꯗ ꯀꯩꯅꯣ ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯅꯨꯡꯁꯤꯕꯗꯣ ꯉꯝꯃꯛꯀꯅꯤ ꯃꯤꯅ ꯑꯩꯉꯣꯟꯗ ꯐꯅ ꯂꯥꯜꯂꯛꯁꯅꯨ ꯃꯤꯅ ꯑꯩꯉꯣꯟꯗ ꯐꯅ ꯑꯊꯤꯕ ꯋꯥꯍꯩ ꯍꯥꯏꯔꯛꯁꯅꯨ ꯑꯩꯅ ꯃꯤꯗꯨꯕꯨ ꯅꯨꯡꯁꯤꯕ ꯂꯩꯔꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯃꯤꯗꯨꯕу ꯅꯨꯡꯁꯤꯕ ꯍꯩꯕ ꯇꯥꯔꯒꯗꯤ ꯉꯥꯛꯄꯤ ꯍꯩꯕꯗꯣ ꯑꯩꯉꯣꯟꯗ ꯂꯥꯛꯀꯅꯤ ngasi ꯇꯥꯏꯝꯄꯥꯟꯁꯤꯗ ꯉꯥꯛꯄꯤ ꯍꯩꯕ ꯂꯩꯇ꯭ꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯅꯨꯡꯁꯤꯕ ꯂꯩꯔꯛꯇꯕ ꯃꯔꯝꯅꯅꯤ ꯅꯨꯡꯁꯤꯕ ꯌꯥꯎꯔꯛꯇꯕ ꯃꯔꯝꯅꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕꯗꯣ ꯂꯩꯔꯛꯄ ꯃꯇꯝꯗꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤ ꯍꯩꯕꯗꯣ ꯑꯩꯈꯣꯏꯅ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯊꯧꯖꯥꯜ ꯍꯩꯕꯗꯣ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯄꯤꯕ ꯉꯝꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ 31 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤ ꯎꯕ ꯐꯪꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯅꯤꯁꯨꯕ ꯌꯥꯊꯪꯗꯤ ꯑꯁꯤꯅꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯌꯨꯝꯂꯣꯟꯅꯕꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ ꯍꯥꯏ ꯅꯨꯡꯁꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩ ꯏꯁꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯏꯁꯥꯅ ꯂꯣꯏꯅ ꯈꯪꯅꯩ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯁꯥꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯁꯨ ꯏꯁꯥꯅ ꯈꯪꯕ ꯃꯔꯝꯅ ꯑꯩ ꯏꯁꯥꯗ ꯀꯌꯥꯝꯅ ꯃꯔꯨ ꯑꯣꯏꯖꯒꯦ ꯑꯩ ꯏꯁꯥꯁꯦ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯅꯠꯇ꯭ꯔꯒ ꯀꯩꯗ ꯁꯣꯛꯀꯗꯒꯦ ꯅꯠꯇ꯭ꯔꯒ ꯏꯁꯥꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯩ ꯀꯩꯒꯤꯗꯃꯛꯇ ꯑꯩ ꯏꯁꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯔꯝꯅ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡꯗꯨꯗ ꯑꯩꯅ ꯑꯗꯨꯒꯨꯝꯂꯕ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯎꯠꯊꯣꯛꯄ ꯇꯥꯏ ꯀꯔꯝꯍꯥꯏꯅ ꯎꯠꯊꯣꯛꯄ ꯇꯥꯏ ꯑꯩꯅ ꯏꯁꯣꯔꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯑꯩꯅ ꯄꯤꯁꯤꯟꯕ ꯇꯥꯔꯕꯗꯤ ꯏꯁꯣꯔꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯍꯥꯛ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯗꯨꯁꯨ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨꯁꯨ ꯅꯨꯡꯁꯤ ꯏꯁꯣꯔꯅ ꯑꯩ ꯈꯛꯇ ꯅꯨꯡꯁꯤꯗꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯈ꯭ꯔꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯈ꯭ꯔꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯖꯣꯟ ꯆꯦꯞꯇꯔ 3 ꯗ ꯍꯥꯏ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯟꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏ ꯄꯥꯔꯇꯤꯀꯨꯂꯔ ꯃꯤ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯗꯦ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛꯁꯦ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯑꯩꯅ ꯆꯠꯂꯛꯄ ꯃꯇꯝꯗ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯇꯣꯞꯄ ꯖꯥꯠ ꯑꯣꯏꯁꯅꯨ ꯑꯩꯅ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯉꯝꯃꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯀꯔꯤꯗ ꯌꯦꯡꯕ ꯌꯥꯏ ꯍꯥꯏ ꯇꯥꯔꯗꯤ ꯐꯥꯔꯁ ꯄꯤꯇꯔ ꯑꯩꯈꯣꯏꯅ 4ꯒꯤ 8ꯇ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯐꯥꯔꯁ 4ꯒꯤ 8ꯇ ꯑꯩꯈꯣꯏꯗ ꯀꯔꯤ ꯎꯕ ꯐꯪꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯨꯡꯁꯤꯕꯅ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯀꯨꯞꯁꯤꯜꯂꯦ ꯍꯥꯏ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏꯗ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯑꯩꯈꯣꯏꯁꯦ ꯊꯟꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕꯤꯈꯤꯕꯒꯦ ꯏꯁꯣꯔꯅ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯗ ꯐꯅ ꯃꯤꯅ ꯂꯥꯜꯂꯛꯄ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤ ꯍꯩꯕꯗꯣ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯉꯝꯒꯅꯤ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯂꯩꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯉꯥꯛꯄꯤ ꯍꯩꯕꯗꯣ ꯑꯩꯈꯣꯏꯅ ꯂꯩꯔꯣꯏ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏꯗ ꯌꯥꯎꯔꯛꯇꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯤꯅ ꯉꯥꯡꯕꯗꯣ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯑꯃꯒ ꯅꯨꯡꯁꯤꯅꯧ ꯍꯥꯏꯕ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯤꯅ ꯆꯠꯄ ꯇꯥꯔꯕ ꯏꯁꯣꯔꯒꯤ ꯌꯥꯊꯪꯗ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯃꯔꯥ ꯇꯥꯅ ꯂꯨꯊꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯕ ꯉꯝꯕꯗꯣ ꯑꯩꯈꯣꯏ ꯑꯣꯏꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯂꯩꯕ ꯃꯐꯝꯗ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯁꯥꯟꯇꯤ ꯑꯗꯨ ꯂꯩ ꯅꯨꯡꯁꯤꯕ ꯂꯩꯕ ꯃꯇꯝꯗ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯅꯨꯡꯁꯤꯅꯕ ꯂꯩꯕ ꯏꯃꯨꯡ ꯑꯗꯣ ꯏꯪꯊꯕ ꯂꯩ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯈꯪꯕ ꯐꯦꯃꯤꯂꯤꯁꯤꯡꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯪꯊꯕꯗꯣ ꯐꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯏꯪꯊꯕꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯒꯤ ꯑꯁꯣꯏꯕꯗꯣ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄꯤꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯄꯥꯟꯅ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯗꯣ ꯑꯩꯈꯣꯏꯅ ꯆꯨꯝꯊꯣꯛꯄꯤꯕꯗꯣ ꯑꯩꯈꯣꯏꯅ ꯉꯝꯃꯛꯀꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕꯗꯣ ꯂꯩꯇ ꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯄꯥꯞꯀꯤ ꯂꯝꯕꯤꯗ ꯆꯠꯀꯗꯧꯕꯗꯣ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯕꯗꯣ ꯂꯩꯇ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄꯤꯕꯗꯣ ꯑꯩꯈꯣꯏꯗ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯕꯗꯨ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯀꯔꯥꯏꯗ ꯌꯦꯡꯕ ꯌꯥꯏ ꯍꯥꯏ ꯇꯥꯔꯗꯤ ꯔꯣꯃꯥꯟ ꯆꯦꯞꯇꯔ 5ꯒꯤ 5ꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯎꯕ ꯐꯪꯒꯦ ꯂꯥꯁ
last ki kaino da kari ufangge hai taragadi ishwarna ekoi da maki nungsibido thawai mapan hai thabire hai ishwar gi nungsibido ekoi nungda ishwar gi thawai na laikhraba maramna ishwar gi nungsibido sa ekoi da hai thabikre ishwar gi macha singsa ona ishwar gi nungsibido da hai thaki basing adu da ishwar gi macha ama oina ekoi madu da chatpa taragadi ekoi gi punsida kaido bi ekoi unity laiwa ona ekoi ishwar gi nungsibido ekoi na chatpa taragadi ekoi unity adu lagani ishwar gi nungsibido ekoi na chatpa taragadi ekoi gi punsida haraubana thanba amaga ekoi da ishwar thagatpa matamda ishwar gi nungsibido ekoi na khangakpa matamda hena hena marang kaini ishwar bu thagatpa do ekoi na ngambani ona ekoi da ishwar na haibi karma haibi hai tadi Roman chapter 13 verse 8 te ishwar na hai kari hai hai tadi nungsibagi laman natana kana atopagi laman tonganu hai ona ekoi gi punsida nungsibagi laman tonba se asuki mating maroi kanaguma mana ingonda nungsibagi laman tonba natraga aina kanaguma mada nungsibagi laman tonba taragadi mana ingonda laman adu singakpa matanda nungsibagi laman adu singakani ona ekoina ishwargi nungsibadu ekoina leiba taragadi mipum khudimukta aina nungsibadu ngamakani mipum khudimukta mi sina ingonda lalakpa matamda aina ishwargi nungsibaduna maramdi kaino ishwardi ngakpi heiba ishwarne maramaduna maki nungsibadu aige thamoi nungda ishwarna haithakibado aingonda mara kaina leiba taragadi aina su mi sindu ngakpi bagalorena mi sindu aina nungsibadu utkani nungsibadu aina yengani adon aina mi sindu da nungsibadu utpa nungsibadu aina mi sinda पिथोकपा मतमदा कइनो हाइतदे मी सिंगुना आइमोंदा हल्लकपा मतमदि कइनो हाइतदे नुंसिबदो आइमोंदा हल्लकनी अना आइखोइगी पुंसिदा नुंसिबगी लमन असे असुकी मते आइखोइगी पुंसिदा नुंसिबगी लमन तोनबा असे आइखोइगी पुंसिदा ओइबा असे ओइमिनसे हैबसि कइनो हाइतदे नुंसिबदुना आइखोइदा मतम खुदिमक्ता आइखोइगी पुंसिदा चखटपदो लाइ अना आइखोइना नुंसिबगी लमनदो तोलबा मतमदि कइनो हाइबा तारगदि अखोई पुंसिदा humble नोलुप पुंसिदो अखोई पुंसिदा लयकनी अदुबो अखोई पुंसिदा नोलुप यावदब तारगदि नुंसिबदो अखोई पुंसिदा लैतब तारगदि कइनो हाइतदि अखोई पुंसिदा नोलुप दुसु लैरोय अदुबो अखोई पुंसिदा नोलुप नुंसिबदो अखोई पुंसिदा यावदब तारगदि कइनो हाइतदि अखोई पुंसिदा अदुमनबा अचिबो मचत अदो चटकनी कइगिदम तनो हाइतदि ईश्वरगी नुंसिबदो अइना खंगदब तारगदि ईश्वरना पामदब थबकतो अइना तोरकनी अदुबो ईश्वरगी नुंसिबदो अइगी थमोइनुंदा माराताना ईश्वरने चे कयाम यामना नुंसिगे हाबदो अइना खंगब तारगदि अइना कइदोनुंदा फत्तबग अदु तौनिंगोय अदुबो ईश्वरगी नुंसिबदो अइगी थमोइदा माराताना लेरपा मतमदा अइ चाउथुनिंगाइ मरम सुनाइ लेते अना ईश्वरगी नुंसिबदो अइमोंदा लेरपा मतमदा कइदो अखोइ कइदोगनि हाइतादि अखोइगी पुंसिसे नोलुप पुंसिदो अखोइगी पुंसिदा ओइगनि अना ईश्वरगी नुंसिबदुदा अखोइदा लेरपा मतमदा कइदोनि हाइतारदि अखोइना अदुमलबा असावबा हाइदो अखोइदा सुनाइ लेरपा कइगिनो हाइतारदि ईश्वरगी नुंसिबददि अखोइदा कइना अगापे लबाय अदा अदुमलबा ईश्वरगी नुंसिबा अखोइगी मौ मतौ येंगदुना नुंसिबदो अखोइना खंगबा तारगदि ईश्वरगी इंथबदो अखोइना खंगबा तारगदि अखोइदा असावबदो लेरोय कनागुम मना अइमोंदा थीना ngangapa yai अइमोंदा सावनना बाहायरपा yai अदुबो अइमोंदा नुंसिबदो लेबा तारगदि ईश्वरगी नुंसिबदो अइमोंदा मांग काइना थनबा तारगदि कइनो हाइतारदि अइना मादुबो नाकपि हैबदुबो लोइना नुंसिना माना फना सावना बंग वांगासु अइनु सुचाव सावरोय कइगिनो हाइतारदि नुंसिबदुदा चटपा मरम अना अखोइना अमगा नुंसिनाबसे असुकी मतिक मरु ओइबा अदुना अखोइना येंगबा याय अखोइना फर्स्ट कोरिन्थियन 13 की 1-2 दा अखोइना येंगबा याय करि येंगबा याय हाइतारगदि अखोइदा नुंसिबदो लैरक्ता तारगदि कइनो हाइतारदि अखोइगी पुंसिदा ईश्वरगी अंगंगप लोन मैम अमा तौबा याय हीलिंग मैम अमा तौबा याय अंगंगप मिरेकल कयाम अमा तौबा याय अदुबो अखोइदा ईश्वर नुंसिबदो अखोइदा यावतबा तारगदि खुदिमक अरेमनी अना अखोइगी पुंसिदा नुंसिबसे यामना मरु ओइबा दुनि नुंसिबबु लैबा मफमदा कइनो हाइतारदि इंथबदोसु लै ngasi taibang paansta ikoina yengba yai ngasai ki pakhang lesabi nungsinarokpa matamda kaino haitadi yanarakta matamda saunare khanare amana amabu hunare nungsinarta matamda family ki oibedasu ikoina yengba yai kaino haitadi matai manau saunaba matai manau khanaba asukti matik mara mayam ama leitaba nate kaino haiba taragadi masidi kaino haitadi taibang panbagi nungsibadu da leiba maram adubo ikoina ishori masa amoina ikoidi ke da leiba तागे हाइतादि ईश्वरगी नुंसिबदुदा एखोइना लैबसे यामना दरकार ओय
ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯂꯛꯄ ꯃꯇꯝꯗꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯒꯨꯝꯂꯕ ꯇꯥꯏꯌꯣꯡ ꯄꯥꯟꯕꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯔꯣꯏ ꯑꯗꯨꯒꯨꯝꯂꯕ ꯇꯥꯏꯌꯣꯡ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯃꯤꯐꯝ ꯑꯗꯨ ꯊꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯎꯕ ꯐꯪꯒꯦ ꯍꯥꯏꯇꯥꯔꯗꯤ 1 John chapter 12 verse 15 to 17 ꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯀꯔꯤ ꯎꯕ ꯐꯪꯉꯦ ꯍꯥꯏꯇꯥꯔꯗꯤ ꯇꯥꯏꯌꯣꯡ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯥꯏꯌꯣꯡ ꯄꯥꯟꯕꯗ ꯂꯩꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯗꯣ ꯍꯟꯊꯔꯛꯄ ꯌꯥꯏ ꯃꯤꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯅꯕ ꯂꯩꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯗ ꯇꯥꯏꯌꯣꯡ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯃꯒ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯔꯛꯄꯗ ꯑꯩꯈꯣꯏꯅ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯈꯣꯏꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯃꯔꯥꯡ ꯀꯥꯏꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯊꯟꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯁꯦ ꯑꯃꯒ ꯆꯥꯎꯈꯠꯄ ꯌꯨꯅꯤꯇꯤ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯏꯌꯣꯡ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯆꯠꯄ ꯇꯥꯔꯒꯗꯤ ꯇꯥꯏꯌꯣꯡ ꯄꯥꯟꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯔꯪ ꯑꯔꯥꯛꯇꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯗꯨꯗ ꯃꯤꯐꯝ ꯊꯝꯕ ꯍꯥꯏꯔꯒ ꯅꯨꯡꯁꯤꯕ ꯊꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯨꯗ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯉꯝꯃꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯒꯨꯝꯂꯕ ꯇꯥꯏꯌꯣꯡ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯥꯊꯩꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯂꯛꯄꯗꯣ ꯑꯩꯈꯣꯏꯅ ꯉꯝꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯄ ꯄꯨꯟꯁꯤ ꯑꯗꯨ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨ ꯑꯩꯈꯣꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨ ꯑꯩꯈꯣꯏꯅ matam lenjaba taragadi kaino haidadi akoi gi pisida chokholakpado oigani kaigino haidadi aikoina ishorna mipum khudimakpu tayang panbu nungsiba maramna aikoina su tayang panda leiba ishor masak khangdriba singsida aikoina nungsibibado karamaina aikoina uthokpa ase aikoina yamna jarkar aikoina karamaina uthokadagi haiba taragadi ishorgi adum laba Aphaba Wapaogi sing ase makoibu nungsibiba loinana aikoina makoida uthokbiba se aikoina yamna jarkar oi ana aikoigi punsida ishorgi nungsibadu aikoina marang kaina chachaba ishorgi nungsibadu aikoina marang kaina leijabado aikoigi punsida oiminase amaga nungsinabado aikoi leiminase amana amabu hunnabagi mahutta amaga nungsinana amagi asoibado amana ngakpi haiganda amagi lalakbado magi damda aikoina prayer tawbiba magi damda aikoina haijabiba magi damda aikoina hena ishoromda chakhotpa yabnabagidamta nungsibibado aikoi edu iminase kaino haiba taragadi aikoigi punsida kaino haitadi ishorgi nungsibida aikoina chatpa matamda aikoida karma punsi edu oigadagi haibda aina last oina ishorgi wahai amadam pathokjage oina 1 Corinthians 13 gi 13 gi 4 to 8 ase aigi punsida masimang adum aina hajik fawsu aina adum apply tawjari 13 gi 4 to 8 kari hai haitadi nungsibana kuina khangbi nungsibana sanbi nungsibana kalakte aikoide nungsibadu leirtardi kaino haitadi aikoide kalakpa mihauba chauthokpa napal tawba isagi irnai thiba isagi oijaba thiba natra achumdaba fataba wakhal natraga aranba seanaba adu fataba athiba lamchat akoina kaidong nungda aikoina chatpa ngamoi ishorgi nungsibadu leiba taragadi auna aikoina aigi nungsiba isnausina aina haijani madudi aikoigi punsida sigi bible verse se toraganda aikoina numit khudingi prayer tawba yai numit khudingi aikoigi chinna laukthokpa yai kaino haiba taragadi aina masida apply tawsale nungsiba sida aina apply tawsale kai haina tawsanbige hai taragadi Gopen kuina khangbi Gopen chanbi Gopen athiba macha chatte haina aina ishorda aina confession tawe adu iba taragadi kaino haitadi aikoigi punsida ishorgi nungsibida aikoina chatpa taragadi aikoi amaga ngakpi haiba amana amagi asoirapa amagi papado amana pokpibado aikoigi punsida adu ngamakani adu natragadi aikoigi punsida ishorgi nungsibado hena aikoida leiba taragadi aikoi khudimakse amaga nungsinana amaga aikoise harauna nungaina leiminabadu igani ishorgi nungsibada aikoi punna chatminase haiba se hajarga matang asida loisinjage tarkhrimasta ishorna mapanai dawa bordu pibibo sino asigumlaba achaba matam asigumlaba mangal media gi platform asida aibusu asigumlaba saruk yawa fanganbi asigidamakta oja nobo busu ishorgi mingda hainingai litana thagachei hena mangal media bu ishorna bor pibi haiga matam sangna
shogi seba to ngamba matam sangna asigum laba naha kayada asigum laba pungning thogat pagi matam piba adum laba oi bisenu have si shogi mafamda amukana prayer to galoina matang asegi matam losinjege makhata oza nogoda kusina jage. Thank you. Yam Tagachuri, Yam Haro Punukchuri, Ikai Kuno the Matik Chalbangasigi, Speaker, Gopen, Mayang Lambambo, the Sorgi Mindang, Kailit and Tagachuri, but the Haro Punukchuri, Yam the Pajaraba, Nungshiba, Hibse, Quid the later of the day, Tabakotima, Miyamo Ebigi, quality, Walambasinga, the pull up, Nungshiba Duna, main color A. Akogi shorty nungshibe shorni maram da ngak pi bangam da basu nungshibe yaw da bagini nungshiba ngam da basu ko nungshibe yaw da bagini nungshiba haibase yawriba mi aduna punamak to bangam mi haiba ngasi mi ta Prabhu Jesu Christ nungshibi matanga Tambiba se amuk mayek lana nungsiraba kogi naha oiriba Gopen mayang lama Tambiram with the Matang Kilitan Takaturi Haro Ponokuri Mangan Mediana Sadoksaba Tormasi Ibungo Mahakili Bakshakonanaba Ibungo Jesu Christana Mipum Namakpo Aran Kubum Piva Pame Tayung Palasidi Nini Punshi Kaitelni Punshi Kaitena Kamlavada Karom the no mi Punshi Tawagi Pantung from the Karom the no Tawagi Pantung de Prabhu Jesu Christani Christa Yawa Punshi Edana Lomba Nida Punshi Fange, Nungshibu the Quid later. Thank you very much. I'm Takaturi from Noxury. Masiki Midang, you power Sitabi, but Kotimapu, no Quilit and Takaturi Hero from Noxury. Loinana, Mangan Media, YouTube say, Mangan Manipur Christian Media, YouTube say, Mayam the like the book of Vigano, Young Bidunal, Ibumaki Waheda, the Sinamak Ahak Yazare, Sana Yazarehada, Adongi, Kudumbiado, like the view, Adolana, share the view. Ibu Maki Opa was a Kang Manatana, Mayam to Kangamu, Wayabdo, missing the quick Kangansi. Adolona, Ahum Subada, Ishogi Wahia say, Nimidangi Puni Panda, Mangan Mediagi told with Tabakotimakta, Heck, the Ubaga Kangmayanaba, subscribe to Waka Vigano, Hibase, Mangan Mediana, Mayang Hutch Jaduna, Mayam the Kangan. Nasigo you took the life to Matang Shinjage, Yang Bidi Punamak, Tayuma Puna Ink Tabatap Tabarao, Nungaiba. People, where is no hyper